Rongmei Furup Singna Khundaba Mafam Singda Matou Karamna Lam Amadi Masidagi Thoklakliba Pothok kaya NGAKTUNA THAMGADAE HAIBA HIRAMda NONGMAGI OIBA community consultation ki THOURAM ama ngasi TAMENGLONG district ki TOUSEM sub division da LEIRIBA NTAIJIJANG KHULDA PANGTHOKHRE Rongmei Naga Council Manipur RNCM gi meeting makhada Rongmei Naga Lu Form Manipur RNLPM na sinduna pangthokhiba ngasigi THOURAM aduda community singi luchungba khunja sing loinana expert kaya hauzik LEIRIBA Jalat Wildlife Sanctuary bu NGAKTUNA thamgani haibagi matangda su khanaki khanaba aduda Rongmei Naga Youth Organization Manipur Renyom Rongmei Naga Lu Found Manipur Amadi Rongmei Naga Students Organization Manipur gi luchungba sing loinana Rongmei Naga Council Manipur gi President KC Savio Gangmaisu Saru Yabaga Loinana Forum for Indigenous Right Manipur gi Vice President Gunrei Kamaina Resource Person Oina Wangangke